Kongnon na Kolomzeri, Nasigi, Manipur Pradesh Congress Committee na, Nungba Block Congress Committee, Amasung Tamenglong District Congress Committee, Mahila Block Congress Committee, Youth Congress Committee. Punna jointly ekoi kanadinaba interaction tawagi program asida election bidiba dice election bidiba respected our AICC secretary in charge of Manipur, Sri Christopher Tilakji, has been walking throughout the Hill district as well to the Delhi districts, and we came here to Tamenglong district, and today we are interacting with you here in nearby Assembly constituency, and in fact we will give a lot of impact to our party organization later, and we do strengthen our organizational method. So I'm really happy Sri Christopher Tilakji, Venana Nasigi, Dice Siliba, Aigi, Shiraba, District Congress Committee President, Sri Adai Pangwai, Kai Kunazari, Amadi, Zone Pamai, Tamenglong District Congress Committee Secretary, Kai Kunazari, Amasu, Tega Hindokna, Block Congress Committee, Yamna, Daita Lobiliba President, Sri Kansamthai Dangmai, Kai Kunazari, Tega Hindokna, Mahila President, Tamenglong District, Mrs. Elizabeth Kamai, Amadi Anyam Gangmai, President Mahila Congress Nungba, Tega Hindokna, Youth Congress Committee Nungba, Sri Don Rangmai, Tega Hindokna, Dice Election Biliba, Party Agalanizaba, ex-minister, Sri M. Hemanta, Sri Radhakishore, Sri Y. Susan Rex MLA, the office bearers, General Secretary of Administration, General Secretary of Organization, Youth Congress Committee President. I am Punamak, I am Kai Kunazava, Nusava Fundopsari. Tojo Hidokna, the Sigi, Mang the Linsin Biliba, Nungba Assembly Constituency, a Sigi, Alaman Sin Laidu, say Sensin, Tojo Hidokna Naharon Fight, Nomak, I am Kai Kunazava, Yananuai, a Sigi. Nungba Assembly Constituency Interaction Program in Sida, a great man. Punang had Party Kanani Naba, Amasun Sawyam in the Siam in Maide Yamna Tudok Dokna Nuaibadi None District Aduba Nungba Assembly Constituency Ase Manipur Yam itihasik ko ba jaga amu kasi Bharat Pumbada mixing nagi nasai pada ID maru zone pamina hai kibito aduli mapam sida yam itihasik ko ba ikoi freedom fighter hai pau jadona amadi Mahaki Hek Mathanga Rani Gaitilu I salute Tozeli Amasu Gaikunaza Utsen Manipurda Amasu Bharakui South Hoksaba Mafam Sigi Hoki Baduga Mafam Sigi Pazai now Sigi Maraki Sauropa Yelhomi Adulaba Lai Krabamams Gaikunaza Utseri Mathanga Mafam Sigi Razaniti, a Chauba structure Rama, system Mama, a home Bapora Kiva, a Chauba contribution, Pibiba Ngam Kiva, Manipurgi Sakairaba, a uncle Gai Kangam, Aina Selutozen, Mahagasi,
Manipuri unity icon unity and integrity of our state Manipur. Mahaki Nising Makhada Kendra Sigi Dubai Assembly constituency Asida a home Bakaya, Development Kaya, Miam Gimatin Pankiba, Manipurian Basanai Bama, Oiba, Nasi, Masa Manau, Quina, Nasi, Matu Jarakanda, Miam Nazarong Jeribali, Amasu. I could the Miami Sevatova, Namzeri, I could be Guru. But if the Mata, a young colleague number so in the Tagats of Hidokari, to do Hidokna and see. Programasi Yamna Amarunda Masi Party na Mapam Kudimakta Sushan Purda Tamenglong Eshi Kendra Hulu Amadi Tuhan Senapati Kangkupi Impali Jagasinda Kuna Chatsari Basi Manipur si Yamna Ware Mipung Kudimak Wara Kayam Quina Akoi asum watuna legedegi have wahang se Lanta Masiki Parza Singna community Kudimakta Dharma Kudimakna community Kangu Kudimakna Masi Miam Parza Manipuri leaders in the administration the Lengata Hangi Masi Emmanuel Singh Lavapadana Manipur Sarkari Tabak Tauri se Lak Amam Lak Amam Sarkar ki Tabak Tau Kibadi Karabu Sapagani Pam the Sakina Tabak Shuriba Aduga Karban Masa Tauri Mayam Aduki Mataka Tabak Tawasu Masi Aduki Mati Buakse Nasi Gulega Kasibu Karino Lambda Masiki Light Heaven Harul Singh Tabak Pambagia Salite Pangakani Haibagia Sasul Late Adubu Manipur Haibasidi Yamna Hawan Sipava Landa Masigi Saba Tapoyamna How Mapam Ima Lebak Sana Lebak Manipur Nasidi Rajniti Tawumioi Karana Paina Ukiduna Awa Pibanga Manipur Parza Lak Mayam Sisi Wahan Nasi Isidina Oiba British Loilam Matam Mamang Taki Holy Hagaga Nasi Ekoi Isidina Amata Charo Morungadana Arego Sena Yenadana Sanging Dana Uchi Sanana Lega Pumayams Rajniti Awonba Maiwon Amana Nasidi Nushina Daba Hetre Amaka Nushina Daba Dharma Amaka Nushina Daba Community Amaka Kadaba Zainaba Hanaba Yanaba Masina Manipur ki lighting oil Pithivi ki mamang ikai Bharat ki state ko dimang ikai Asi ko na laksari basidi Hawin na rakwa ay ko isingin na umaya party ki Asing ba wakalon secularism Miyam amatani community mayam sisi amatani haiba wakalon da ngasi thamoy ka lainaba nungsiba mali Lamdam masigi shanti ki sagat minarkiba lamdam masigi lainga sagat minarkiba koi miyam sisi amuka hauna nang hauna na ningsini hairakanda ngasi haurokiba naharol singi damak Lari Khairban Harul Singh Tabak from the Pazamiam with the Makta a home Bama Poranava. Honana Bagitanja Adu Yore Ekoi community Amaga, Kanabaya, Nushina Batana, Landamas, the Sapapa, a home development for Pungani Hibis, yes, but Hazard of the Laksabadi. Yam Punna Punamina Bagitanja, Serkimati Umai. Masidi Razniti Yiminga. Amasung Landam Masiki Japat Horagi Minda Mioi Kangu Karada Razniti Wakalon Asing Badi Laitaba Nampuna Razniti Tauge Hang Kanba by force by money power
by physical power rajniti tauge haina khanba asengba thamoi dadi nuksibagi prem leitaba social waki wakhan leitaba mayam ama thoklaga rajniti hai singba sabi ngasidi manipur se ut ole manipur pu leibak oire Santi porok ngamtre free movement leitre port ki maman loading batal lore naharol sing kangau nare maram asina asigumba tanja asida manipur gi hauji kuriba hibam mi lising hungfu henbana relief camp da sahi ahum pharak torabasiba leibasibu karamba prajana karamba mioi nungai gedegi mase lenga kasigi makhada double engine lenga kasigi makhada khata ubani leibani nungsina handabani khanahan bani zaina bani maramasina ngasi rajniti gi ahongba electoral system mase hongdok puli tangai khadaba matam adu lae ngasi leiba step ase leiba makhaidi haurakliba naharul singgi sing da satta palm da satuna pan thaba hawai thaba asum awabu mai karbar masa bheli gi jaga da su low uduna hinjaba ingol uduna koiduna hinjaba mayam aduna masa kaya Delhi da mapal da ababa college institution da lari tamhalaga gasidi halakpada lari khairuba naharul sing adu kangaure mamagi papagi seba tawba ngamjedi adugi mati wakhre maramasna electoral system sida ngasidi namfuda vote thadaba mi ki hanba unfair election asina ngasi ahongba porakpa ngamoi nungba da ahongba porakpa ngamoi Tamenglong da ahongba porakpa ngamoi Manipur da ahongba porakpa ngamoi tika khara tawruraga paisa oidaba mayam ama tansaluraga election date leirani haina tholakpase masi section bigi matam yaure ipum khudimak election phajana niyom chimna paikhan nabi ta Manipur da ahongba porakna nabagi wakham wakhal se election ahongba leiraba matam da soidana Manipur da ahongba porakpa nangani ngasi leiriba sarkar asigi makhada taikoi ure sahi kharigi mamangda none tu nungnang aina ardi ki makhada PMGS wai thabak paikhalpada chalaga yengsinjali paisa na completion certificate pithoga thabak na suramtaba lupa crore 18 hena hairiba mafamduda PMGSY gi 3 times program hapchanba adagi saukhateng to nungnang wang maming amamuk thonjali paisa amamuk crore 13 hapchali none to nungnang alamu hapchali crore 13 amuk hapchali adagi maming sem lambi juda maming khatang monthoga crore 18 crore 13 longthokiba scheme lut tawba mayam sing kun uri madu hainu bagi da magni sarkarna mayam aibusu yamna tawning pata tawwa tawroi da mayam ma aingon da case lang pa sala khilo mayam lei ngasidi jal jeevan mission aigi oja adai na haibi khibidu 6-7,000 jal jeevan mission JJM yumdong kudimak household ising thaknaba connection pi gare certificate to hojik leire jal jeevan mission si ki makhada water resources department da web portal da yengbada yumdong kudimak tap water connection piraga tap palaga connection pire na 6-7,000 hena pi gare
Nubada, Noneda, Haidana, Kunmayamama, Wazada in Haiti. City Agriculture Department, Pradhan Mantri, Gi Makata, Tawa, Noni, Numbas, the Sugar Gani, Paisa City, Kangan, the Paisa Topa, Aduga, Hojitna, Ration Card Ka Ani, Farmer, the Hazen Bagi, Aduna Ka Ani, Haibagi, Inquiry Tony. Department Kudimak, RD Department, loot. Adegi water supply ki loot, agriculture department ki paisa lokokpa loot tauba. Then housing ADC election, autonomous district council election. Sahi taru fail election tautre. Election tautrabani na, miyam ki local body election leitrabani na, miyam ki hak leitre, miyam ki representative leitrabani na. ADC da lambi IBR sembagi development taunanaba lau singu bagi community semdanaba hall semdanaba adugumba mayam 15 finance commissioner senthang pi lemna piba grant in 15 finance commission dagi pi ba paisa do vote toraga representative election tawdrabnina Madu Pasadu, Sanguya, local body, autonomous district council in the hill area, Adagi urban local body, Pradhan area, Gram Panchayat, High University, Housing NRDS Kapjanam Gani, Aduga, 15 Finance Commission, Lame the Biba, Sientan, Karor Lishing, Kaya, Asumuba developments in Pasasi, Pakapia. Aduna D, it's a violation of the tribal rights. Lambda masiki na sing miyam se isanbi ay kui ADC election tawto ba se hak mat pali masi kari da makta center da su BJP government state da su BJP government kari da makta miyam ki hak simbat ni bano hai basi kumde hang the voice is unheard miyam ki voice se tabi maramaduna democratic rights ni undermine tawi thawai bidi Sambidan the P percent, how we did it. I don't know the soup I am the Taki Haibu. Masidi Miami Polau, Tongan, health sector, Masai Christopher, the Lagina High, hospitality like doctor, like nurse, lady, delivery town of Impal, son of one of the light of a person can worry. Assume my electricity, my pumpkin, Zang Congress Sarkar lady, I am not a vision. Sang Piran May, I'm a super Zagi, what the heck later that Miami voices or Taki, Masidi, Tapna Taptori, Maramasina, Hiramu Kudimak the Yang over that, Nahasi, Tabak Puntabagi Samesa, development is Samesa, Mayam Siche, Man the Taki, the Siche, Tabu, Sien Karatu, Karahati, Hatiani, and Kanbasi, City, Tosi. Aduna, Marabarada, a home work Manipur, Amadidama. You be the chance maker. Miamna, a home was a poor Punabagi, Madubi, died to Soidana, Masia Sulava, dictator, bulldozer politics, Asia, Loktok, Hailaga, a home of Manipurama Poraxi, Mipu, Kurimak, Nushinaba, Tamoiga, Nushinaba, community you can never let about, Dharma you can never let about. I call it Sini now, where we see sensing the young, see now, see. Labor problem amada ai hek nauni ai hek isini ai hek yamani khana nuksinana madugi laiminabagi matam du yore madu natrabadi manipur gi tungi asa leite adugo ngasi miyam punamak na hai manipur se yamna lai ra state amani hai politicians sing na hai aregi miyam praja sing na hai no manipur sina khumba Lam Amani. I call you sing Akaba, Sanaba, how Mapandi, Aduba. I call you resource Samlay. Masiki resource Yam since Sina Dabna. I could see light of his theatre of evening. See like he was singer, unrest or he was said, Masiki solution young guy. Nasi I call Labor Manipuri, Asunaba,
afaba sarkar ama dynamic oiba sarkar ama porakpa ngambatar badi miyam gi mapana porakpa ngambatar badi yumdong khudimak se akhoi loina nungai heba ngambagi akhoi resource le mineral resource le adagi akhoi gi land resource le akhoi gi leiba resource miyam sing se phasana mafam chaba matamda masi sinaba matamda manipur gi kangau nariba naha mayam sing se soidna thawak pi ngangani adubu ekhona section ke dabadi vote mayada hauki be election ke yada 2014 2017 2014 dana sahi amada Modi Prime Minister of India na sahi khudingi karor ani man India ki naharon sing thawak pi gini haina wasakhi be 2014 BJP lakpa chahi kita Manipur da BJP ki lakpa chahi 2017 da lakamaga makhai chahi khudi ki Manipur ki nahasing thabak ki haiki bani central government na crore ni state government na crore 2017 da lakamaga makhai chahi khudi ki haiki karai chakre thabak ki aran ba promise miyam ba tawduna vote ka khre miyam mihat mi pun iking na pik thale Manipur masini BJP ki promise maramasina aikoi ki secular way mipum khudimak chap manana amasung unity shanti amasung Manipur se amatani haibagi wakhandon ideology leiba Congress party laba kandada nahasingi voice nupi singi voice lomi singi voice aikoi punamak tabo ngani thabuk na paikhat ngani asumba lang promise to di Congress party di nati maramasina awon ba Manipur amagi nama lamdam masigi nahas youth singi nama lamdam sida leiba imasi nupi weaker section singi nama ta masi aikoi puna leminasi puna thabuk to nasi pukchin tingna sincerely aikoi thabuk to miduna masi haina rubat tawna rubat tidna masi punari bai koi myam singina angam badai lawmin duna Manipur da anauba sarkar ama sinaba honam gi tangai tabu leire rajniti asengba mahau amasu wahan thop adu lasi masi nungba assembly na amasu none district asina Manipur da itihasik koi aikoi gi leader amasu ikai khunna saba freedom fighter kaya masi leiba atangba haurapham oiba party gi senior leader aikuna ngasi ikai khumna jaliba angkal gai khana sigi bising makhada aikuna ngasi lamdam sigi pada myam aikun punna chali duna Manipur da ahon pot na khona ba nungba assembly khata nadana Tamenglong district amsung Manipur da asaw impact ama asaw inot ama nungba assembly myam ima singi thauna san singi thauna alham singi rajniti hai singuduna ngasi achawa awon mama purpada mateng pangbiu asi sumlaba interaction meeting ekoi block ki mahila ki youth ki leiba mayam sisi Tamenglong district sida tamai da somu kai chatkadu hoi leiba mayam sisi unabasina hena mapangan kan pa oirasunu mayam na haning balaibada chen tingna sima kari darkar lai sima tawradi phani hada suggestion kaya bibiratuna Manipur se awaba ko nundagi nuksinadaba wakhalon thadokuna Manipur da nungba ki praja miyamna shanti ki kholau nuksinabi ki kholau apunba Manipur ki kholau fair election yamna phajaba election anauba Manipur magidamta kholau do law bang oibiu madui kholau duna Manipur shanti porapa sakotpa awonba porapa ngamba koina sunu haira mayam punamti tenjani jai Manipur jai nungba AC jai Congress party mayam punamti